ꯃꯌꯥꯝꯕꯨ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ, ꯁꯥꯅꯧ ꯑꯃꯗꯤ ꯄꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯆꯥ ꯑꯅꯤ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯕꯣꯍꯜꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯣꯛꯆꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯒꯦ ꯍꯥꯏꯕꯁꯨ ꯈꯟꯈꯤꯗꯦ ꯏꯕꯣꯍꯜꯅ꯫ "ꯍꯥꯏ ꯑꯆꯧꯕ, ꯅꯪꯕꯨ ꯁꯤꯡ ꯈꯥꯏꯔꯤꯕ ꯑꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ?" ꯁꯥꯅꯧꯅ "ꯂꯣꯏꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯑꯃꯨꯛ ꯊꯧꯗꯥꯒꯗꯧꯔꯦ?" "ꯊꯧꯗꯥꯒꯗꯕ ꯅꯠꯇꯦꯅꯦ, ꯅꯪꯒꯤ ꯊꯕꯛ ꯆꯠꯄꯗꯣ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤꯅꯦ." "ꯑꯣ, ꯆꯠꯆꯔꯅꯤꯌꯦ, ꯑꯩꯕꯨ ꯅꯣꯡꯃꯇ ꯏꯁꯥꯒꯤ ꯏꯊꯧꯗ ꯁꯣꯏꯕ ꯃꯤꯔꯣ?" "ꯁꯣꯏꯗꯕꯗꯨꯅꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕꯗꯣ?" "ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯍꯥꯏꯒꯅꯣꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯅꯦꯕ꯫ ꯅꯠꯇꯦ, ꯑꯩꯒꯤꯁꯤ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯔꯕ? ꯄꯥꯕꯗꯧꯅ ꯑꯐꯪꯕ ꯅꯨꯄꯤ ꯑꯃ ꯂꯧꯁꯤꯜꯂꯒ ꯃꯆꯥꯒ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯌꯨꯝ ꯑꯃꯨꯛ ꯄꯥꯟꯈꯤꯕꯗꯣ ꯈꯤꯗ꯭ꯔꯤꯕꯣ? ꯑꯩꯗꯤ ꯑꯗꯨꯝꯕ ꯃꯤ ꯅꯠꯇꯦ ꯊꯤꯗꯣꯏꯁꯦ꯫ ꯀꯨꯏꯅ ꯄꯥꯈꯪ ꯄꯨꯟꯁꯤꯗ ꯂꯩꯔꯛꯏꯁꯦ, ꯑꯐꯕꯤ ꯄꯨꯝꯅꯃꯛꯇꯒꯤ ꯋꯥꯠꯇꯕꯤ ꯁꯣꯏꯗꯕꯤꯗꯣ ꯂꯧꯈꯥꯏꯒꯦꯅ ꯉꯥꯏꯔꯤꯁꯦ꯫ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯂꯧꯒꯗꯕ ꯁꯥꯅꯧ ꯅꯠꯇꯦ꯫ ꯏꯁꯥꯒꯤ ꯆꯍꯤ, ꯏꯁꯥꯒꯤ ꯁꯛꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ꯫ ꯅꯪꯅ ꯃꯨꯛꯇꯅ ꯑꯐꯕ ꯅꯨꯄꯤ ꯉꯥꯏꯔꯤꯉꯩ ꯆꯨꯛ ꯁꯥꯕꯗꯤ ꯁꯣꯏꯔꯔꯣꯏ." "ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯣ ꯄꯥꯕ, ꯑꯩ ꯊꯕꯛ ꯊꯦꯡꯉꯤ꯫ ꯑꯩꯅ ꯑꯐꯕ, ꯋꯥꯠꯇ ꯄꯥꯗꯕꯤ, ꯒ꯭ꯌꯥꯟ ꯇꯥꯕꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯑꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ, ꯐꯪꯕ ꯍꯦꯛ ꯑꯣꯏꯌꯨꯀꯣ." ꯁꯣꯝꯗ ꯄꯤꯕ ꯉꯁꯥꯏꯗꯒꯤ ꯃꯄꯥꯒ ꯃꯌꯥꯝꯕꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯋꯥꯔꯤꯗꯨ ꯏꯄꯦꯟ ꯄꯦꯟꯕ ꯑꯣꯏꯗ꯭ꯔꯕꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯉꯥꯏꯕꯗ ꯑꯩꯐꯥꯎ ꯈꯨꯃꯨ ꯊꯣꯛꯇꯧꯔꯦꯀꯣ꯫ ꯌꯨꯝꯁꯦ ꯅꯨꯄꯤ ꯌꯥꯎꯗꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯇꯥꯆꯧ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯃꯟꯗꯦꯗ." "ꯏꯁ, ꯅꯪꯅ ꯍꯥꯏꯁꯦ ꯅꯪ ꯅꯨꯄꯤ ꯊꯤꯔꯒꯦ ꯁꯤꯅꯤꯅꯦ? ꯅꯠꯇꯦ, ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯒꯦ ꯁꯤꯅꯦꯕ? ꯑꯉꯥꯡꯅ ꯌꯥꯝ ꯅꯨꯄꯤ ꯊꯤꯅꯤꯡꯕ꯭ꯔꯕꯨ ꯈꯨꯄꯥꯛꯁꯤꯅ ꯍꯦꯛ ꯊꯥꯖꯤꯜꯂꯛꯇꯅ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯅꯌꯥꯝꯕꯅ ꯊꯤꯕꯤꯅꯤ꯫ ꯆꯒꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤ ꯊꯤꯔꯛꯀꯅꯨ." "ꯌꯥꯖꯔꯦ, ꯑꯩꯒꯤ ꯊꯤꯕꯤꯕ ꯂꯥꯏꯔꯤ, ꯇꯥꯆꯧꯒꯤ ꯍꯥꯟꯅ ꯑꯝꯇ ꯐꯪꯅꯕ ꯊꯤꯁꯤ꯫ ꯑꯩꯒꯤꯗꯤ ꯑꯃ ꯂꯩꯖꯔꯤ, ꯇꯥꯆꯧ ꯉꯥꯏꯔꯤꯅꯤ." "ꯏꯁ, ꯅꯪꯅ ꯍꯥꯏꯁꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯆꯤꯟꯅ ꯆꯥꯕꯤ ꯑꯃ ꯂꯩꯕꯗꯨꯔꯣ ꯍꯥꯏꯁꯦ?" "ꯑꯁ, ꯌꯥꯝ ꯐꯕꯅꯦ, ꯀꯥꯏꯗꯩ ꯃꯆꯤꯟꯅ ꯆꯥꯕꯅꯣ? ꯃꯤ ꯁꯦꯟꯗꯣꯏꯒ ꯁꯥꯟꯕꯗꯨꯗ ꯀꯟꯗ ꯌꯥꯗꯕꯩ ꯈꯔ ꯀꯟꯖꯕꯩ ꯋꯥꯅꯤ꯫ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯄꯗ ꯀꯟꯕꯅꯦ ꯃꯆꯤꯟꯗꯣ꯫ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝ ꯂꯦꯝꯕꯅꯤ, ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯕꯅꯤ, ꯇꯥꯆꯧꯅ ꯈꯪꯁꯨ ꯈꯪꯗꯅ." "ꯅꯌꯥꯝꯕꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯅꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ꯫ ꯃꯁꯛꯇꯣ ꯐꯖꯕ ꯃꯥꯟꯕꯩ ꯋꯥꯅꯤ, ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯗꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯟꯕ ꯃꯥꯟꯅꯗꯕ ꯃꯥꯜꯂꯤꯅꯤ." "ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯇꯥꯆꯧ, ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯗꯨꯕꯨ ꯃꯃꯤꯠ ꯁꯦꯞꯄꯤ ꯀꯥꯏꯅ." "ꯑꯣ, ꯐꯖꯃꯟꯈ꯭ꯔꯦ, ꯑꯩꯕꯨ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕꯔꯣ? ꯑꯩꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯀꯌꯥꯝ ꯐꯖꯕ ꯅꯨꯄꯤ ꯀꯣꯏꯗꯣꯏꯅꯣ?" ꯍꯣꯏ, ꯅꯁꯥꯅ ꯆꯥꯅꯩ ꯈꯪꯉꯒ ꯀꯣꯏꯖꯔꯕꯅꯤꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯔꯣꯏꯒꯦ꯫ ꯑꯩꯗꯤ ꯀꯌꯥ ꯄꯝꯐꯥꯠꯇꯦ꯫ ꯍꯣ, ꯑꯩꯒꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯁꯦ, ꯑꯩꯅ ꯄꯥꯝꯃꯗꯤ ꯌꯥꯔꯦ, ꯇꯥꯆꯧꯒ ꯀꯩꯁꯨ ꯂꯩꯃꯤꯟꯅꯗꯧ ꯅꯠꯇꯦ." "ꯌꯥꯔꯦ, ꯋꯥꯈꯜ ꯃꯥꯟꯅꯕ ꯅꯄꯥ ꯅꯆꯥ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯏꯊꯧ ꯌꯥꯝ ꯆꯤꯜꯂꯤ, ꯊꯦꯡꯈ꯭ꯔꯅꯤ." ꯑꯁꯨꯝꯅ ꯁꯥꯅꯧ ꯊꯕꯛ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯣꯌꯥꯏ, ꯇꯣꯝꯕ ꯑꯃꯗꯤ ꯇꯌꯥꯜ, ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯅꯧꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯌꯥꯜꯅ "ꯑꯣꯈꯥꯛꯁꯨ ꯊꯦꯡꯉꯤꯍꯦ ꯏꯕꯣ, ꯅꯇꯨ ꯅꯆꯥ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ?" ꯁꯥꯅꯧꯅ "ꯏꯇꯨ ꯏꯆꯥꯗ ꯍꯦꯟꯕ ꯑꯅꯤ ꯂꯩꯔꯤꯗꯣ ꯎꯗ꯭ꯔꯣ?" ꯕꯣꯌꯥꯏꯅ "ꯑꯩꯐꯥꯎ ꯏꯇꯨ ꯏꯆꯥꯅ ꯌꯣꯝꯗꯅ ꯂꯩꯔꯤꯅꯤ, ꯊꯕꯛꯇꯤ ꯑꯗꯨꯝ ꯉꯟꯅ ꯊꯣꯛꯂꯛꯏꯅꯦꯕ. ꯊꯣꯛꯑꯝꯗꯥꯏꯗꯨꯗ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯈꯣꯡ ꯍꯥꯝꯖꯤꯜꯂꯛꯇꯅ ꯁꯦꯡꯂꯝꯂꯒꯅꯤ ꯂꯥꯛꯏꯁꯦ." "ꯇꯨꯀꯠꯆꯩꯍꯦ ꯏꯕꯣ, ꯅꯇꯨ ꯂꯩꯅ ꯅꯆꯥꯒꯤ ꯑꯃꯥꯡꯕꯒ ꯁꯦꯡꯉꯕꯅꯦꯕꯀꯣ. ꯅꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤ ꯎꯕꯗꯅꯤ ꯑꯩꯅ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯅꯤꯡꯗ꯭ꯔꯤꯁꯦ." ꯇꯣꯝꯕꯅ "ꯏꯁ, ꯅꯨꯄꯤ ꯐꯪꯗꯦꯗꯤ ꯍꯥꯏꯅꯤꯡꯗꯦ? ꯍꯣ, ꯏꯆꯥꯗꯨꯅ ꯆꯍꯤ 3ꯁꯤꯗ 2 ꯄꯣꯛꯁꯤꯜꯂꯕꯅꯤꯅ ꯑꯆꯧꯕꯗꯣ ꯅꯤꯡꯉꯥꯏ ꯇꯧꯋꯦꯅ ꯃꯃꯥꯗꯣ ꯁꯪꯍꯧꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯤꯔꯝꯕꯩ ꯋꯥꯅꯤ. ꯅꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯅꯇꯨ ꯊꯤꯔꯀꯥꯟꯗ ꯈꯪꯉꯛꯀꯅꯤ." ꯇꯌꯥꯜꯅ "ꯑꯁ ꯌꯥꯔꯦꯁꯦ, ꯆꯠꯂꯁꯤ. ꯊꯕꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯈꯨꯠꯁꯨꯃꯜꯗꯣ ꯐꯪꯂꯀꯥꯟꯗ ꯀꯩꯊꯦꯜ ꯀꯥꯔꯨꯗꯣꯏꯅꯤ. ꯃꯇꯝꯒ ꯃꯥꯡꯍꯟ ꯌꯥꯄꯣꯟꯇꯦ." "ꯀꯩ ꯂꯩꯔꯨꯗꯣꯏꯕ ꯅꯪꯗꯤ ꯀꯩꯊꯦꯜꯗ?
ꯑꯦ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯔꯨꯗꯣꯏꯅꯤ ꯀꯩꯅꯣ ꯌꯥꯎꯁꯪ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯊꯕꯛ ꯌꯦꯡꯅꯤꯡꯗꯕ ꯑꯩꯗꯤ ꯍꯦꯛꯇ ꯅꯩꯊꯗꯧꯔꯕꯅꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗꯤ ꯑꯩꯈꯣꯏ ꯀꯦꯊꯕꯤ ꯍꯣꯏ ꯊꯥꯕꯜ ꯁꯤꯜꯂꯤꯌꯦ ꯈꯨꯠꯁꯨꯃꯟ ꯐꯪꯂꯀꯥꯟꯗ ꯃꯥꯒꯤ ꯃꯃꯤꯡꯗ ꯌꯥꯡꯈꯩ ꯑꯃ ꯆꯥꯝꯃ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯞꯇꯣꯛꯅꯤꯗꯅ ꯏꯇꯨꯒꯤ ꯃꯃꯥꯏꯒ ꯆꯣꯞꯍꯟꯕ ꯌꯥꯄꯣꯟꯇꯦ ꯇꯁꯦꯡꯅ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯇꯌꯥꯜ ꯅꯪꯁꯦ ꯌꯦꯡꯕꯤꯔꯛꯀꯅꯨ ꯇꯣꯝꯕꯅ ꯌꯦꯡꯅꯤꯡꯗꯕ ꯂꯥꯏꯔꯤ ꯏꯇꯥꯎ ꯁꯥꯅꯧ ꯍꯧꯖꯤꯛ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯁꯦ ꯏꯕꯥꯅꯤ ꯈꯛ ꯉꯥꯏꯔ ꯃꯥꯜꯂꯦ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ ꯇꯌꯥꯜꯅ ꯍꯣ ꯆꯠꯅ ꯁꯥꯟꯅꯔꯁꯨ ꯌꯥꯏꯌꯦ ꯋꯥꯔꯤꯁꯦ ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯆꯠꯄ ꯍꯧꯁꯦ ꯑꯗꯣ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣꯕ ꯏꯇꯥꯎ ꯁꯥꯅꯧ ꯀꯩꯅꯣ ꯅꯪꯒꯤ ꯅꯇꯨꯗꯣ ꯑꯩ ꯊꯤꯕꯤꯌꯣ ꯍꯥꯏꯔꯣ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯃꯤ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯔꯝꯕꯗꯩ ꯑꯃꯗꯤ ꯃꯆꯥ 2 ꯁꯨꯈ꯭ꯔꯦ ꯇꯌꯥꯜꯁꯨ ꯏꯀꯨꯏ ꯀꯨꯏꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯦꯝꯃꯤꯁꯦ ꯅꯪꯒ ꯑꯩꯒ ꯈꯛꯇꯅꯤ ꯅꯪꯒꯤ ꯐꯪꯅꯕꯇ ꯍꯥꯟꯅ ꯍꯣꯠꯅꯧ ꯑꯩꯒꯤꯗꯤ ꯋꯥꯕꯤꯔꯨꯅꯨ ꯅꯪꯒ ꯇꯥꯟꯅꯕꯁꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯑꯊꯨꯕꯤꯗ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯌꯥꯎꯁꯪ ꯃꯇꯝꯁꯨ ꯌꯧꯔꯛꯂꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯌꯥꯜꯅ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯁꯥꯏꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯂꯩꯌꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤꯀꯣ ꯇꯟꯖꯥ ꯆꯥꯔꯗꯤ ꯅꯣꯏ ꯑꯅꯤꯒꯤꯁꯨ ꯑꯃꯃꯝ ꯈꯜꯍꯧꯕ ꯌꯥꯏꯗꯅ ꯇꯣꯝꯕꯅ ꯅꯣꯏ ꯁꯥꯏꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯁꯛ ꯐꯖꯕꯕꯨ ꯂꯩꯔꯤꯕ꯭ꯔꯣ ꯂꯩ ꯀꯩꯅꯣ ꯑꯌꯤꯡꯕꯤ ꯀꯧꯕꯤ ꯑꯃꯒ ꯇꯝꯅꯥ ꯀꯧꯕꯤ ꯑꯃꯒ ꯂꯩ ꯑꯅꯤ ꯑꯃꯗꯤ ꯆꯦꯜꯂꯨꯔ ꯃꯥꯜꯂꯦ ꯃꯣꯏ ꯂꯦꯡꯒꯥꯗꯁꯨ ꯂꯩꯁꯥꯕꯤꯗꯤ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯊꯥꯕꯜꯗꯣ ꯂꯩꯁꯥꯕꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯝ ꯂꯩꯍꯦ ꯂꯩꯁꯥꯕꯤꯗꯤ ꯑꯗꯨꯗ ꯑꯇꯩꯗꯨꯗꯤ ꯆꯍꯤ 10 ꯍꯧꯔꯒ 25 26 ꯁ꯭ꯋꯥꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯕꯩ ꯋꯥꯅꯤ ꯃꯣꯏ ꯂꯦꯡꯒꯥꯗꯗꯤ ꯃꯣꯏ 3 ꯈꯛꯇ ꯉꯥꯏꯔꯦ ꯁꯥꯅꯧꯅ ꯂꯩꯁꯥꯕꯤ ꯃꯔꯥꯡ ꯀꯥꯏꯕꯗ ꯍꯥꯏꯅꯔꯤꯕ ꯈꯨꯜꯗꯨꯗ ꯂꯦꯝꯍꯧꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯐꯖꯔꯝꯃꯅꯤ ꯃꯤꯅ ꯈꯟꯕ ꯌꯥꯕ ꯈꯟꯇꯣꯛꯈ꯭ꯔꯒ ꯂꯦꯝꯍꯧꯕꯗꯨꯅꯦꯕ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯝ ꯐꯖꯕꯅꯦꯍꯦ ꯇꯣꯝꯕꯅ ꯑꯁ ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯦꯡꯉꯅꯤ ꯌꯨꯝꯗ ꯈꯣꯟꯊꯤ ꯆꯥꯕꯗ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯥꯕꯜ ꯆꯠꯅꯕꯒꯤꯗꯃꯛ ꯉꯥꯏꯅꯔꯤ ꯕꯣꯌꯥꯏ ꯈꯛ ꯉꯥꯏꯔꯤ ꯋꯥꯠꯂꯤꯕꯁꯤ ꯑꯁꯣꯝꯗꯅ ꯕꯣꯌꯥꯏꯒꯤ ꯌꯨꯝꯗꯅꯤ ꯅꯠꯇꯦ ꯀꯌꯥꯝ ꯀꯨꯏꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯉꯥꯏꯍꯥꯛ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯌꯦꯡꯉꯨꯒꯦ ꯍꯥꯏꯕꯅꯤ ꯂꯩꯔꯥꯡꯅ ꯅꯪꯁꯦ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯧꯖꯤꯛ ꯊꯥꯕꯜ ꯌꯦꯡꯕ ꯆꯠꯄꯒꯤ ꯀꯔꯤ ꯅꯊꯧꯅꯣ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯦꯛ ꯆꯠꯄꯗ ꯏꯕꯥꯅꯤ ꯈꯥꯏꯅꯔꯦ ꯈꯪꯉꯨ ꯑꯁ ꯄꯦꯜꯂꯦ ꯑꯩꯗꯤ ꯑꯁꯣꯝꯗꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯉꯥꯏꯔꯒ ꯂꯩꯔꯝꯅꯤꯕ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯆꯠꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯆꯠꯈ꯭ꯔꯣ ꯑꯁ ꯀꯣꯛꯀ ꯁꯥꯏꯍꯦ ꯑꯣꯏꯕꯩꯗꯤ ꯍꯣꯏꯁꯦ ꯐꯔꯦ ꯆꯠꯂꯔꯣꯏꯒꯦ ꯌꯥꯔꯕꯣ ꯑꯗꯨ ꯑꯣꯏꯗꯤ ꯂꯩꯔꯥꯡ ꯈꯨꯝꯗꯦ ꯄꯥꯏꯊꯣꯛꯇꯅ ꯂꯩ ꯁꯣꯝꯗꯅ ꯇꯌꯥꯜꯅ ꯄꯨꯔꯥ ꯑꯣꯛꯇꯕ ꯅꯨꯄꯥꯅꯤꯀꯣ ꯃꯗꯣ ꯅꯠꯇꯦ ꯑꯁꯣꯝꯗꯅ ꯏꯇꯨꯗꯣ ꯑꯩ ꯉꯥꯏꯕꯗ ꯃꯃꯤꯠꯇꯣ ꯃꯔꯤꯜ ꯆꯠꯂꯝꯃꯅꯤ ꯍꯥꯏꯕꯅꯤꯗ ꯇꯣꯝꯕꯅ ꯆꯠꯂꯁꯤꯔꯣ ꯑꯃꯗꯣ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯣꯏꯔꯣꯏꯗꯕ ꯅꯨꯄꯥꯅꯤ ꯃꯗꯨ ꯅꯨꯄꯥ 3ꯗꯨ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯛꯂꯤ ꯚꯥꯕꯣꯛꯁꯤꯡ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯑꯗꯨ ꯌꯦꯡꯉꯤ ꯁꯥꯅꯧꯅ ꯀꯩꯅꯣ ꯅꯣꯏ ꯀꯦꯊꯕꯤꯗꯣ ꯎꯗꯦꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯦꯡꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯏꯇꯨ ꯊꯤꯔꯒ ꯂꯩꯔꯤꯗꯨꯕꯣ ꯇꯨꯀꯠꯆꯩꯍꯦ ꯈꯝꯕꯜꯗꯅꯒꯁꯨ ꯇꯧꯔꯤꯌꯦ ꯁꯨꯝ ꯎꯗꯕꯗꯨꯗ ꯎꯔꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯑꯁꯤꯗ ꯃꯀꯣꯛ ꯆꯤꯡꯉꯤꯕ ꯐꯖꯕꯤꯁꯤ ꯎꯗ꯭ꯔꯣ ꯑꯁꯤꯅꯤꯅꯦ ꯑꯩꯒꯤ ꯀꯦꯊꯕꯤꯗꯣ ꯏꯃꯥ ꯏꯄꯦꯝꯃ ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯜꯂꯤ ꯀꯩꯅꯣ ꯏꯇꯥꯎ ꯅꯣꯏ ꯀꯦꯊꯕꯤꯗꯣ ꯌꯥꯝ ꯊꯤꯗꯥꯏꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ ꯃꯣꯏꯒꯤ ꯀꯦꯅꯕ ꯃꯌꯥꯝꯁꯤꯅ ꯀꯦꯁꯤꯟꯕꯗ ꯃꯤꯒꯁꯦ ꯃꯁꯛꯀ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯑꯁꯤꯕꯨ ꯅꯣꯏ ꯅꯇꯨꯗꯣ ꯃꯥꯜꯂꯤꯕ꯭ꯔꯥꯕ ꯏꯁ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯁꯥꯏꯕꯨ ꯊꯤ ꯀꯥꯏꯅ ꯀꯦꯔꯁꯨ ꯐꯖꯩ ꯀꯦꯗ꯭ꯔꯁꯨ ꯐꯖꯩ ꯀꯥꯟꯅꯗꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯆꯪꯉꯨꯒꯦ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯇꯣꯝꯕꯅ ꯑꯩꯈꯣꯏꯁꯨ ꯆꯪꯉꯛꯀꯦ ꯀꯩꯅꯣ ꯉꯥꯏꯈꯣ ꯑꯩ ꯃꯣꯏ ꯍꯥꯟꯅ ꯀꯧꯊꯣꯔꯛꯈꯤꯒꯦ ꯑꯗꯨꯒ ꯁꯛ ꯍꯥꯟꯅ ꯈꯪꯅꯧ ꯅꯠꯇ꯭ꯔꯗꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯌꯥꯜ ꯊꯥꯕꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯀꯦꯊꯕꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯣꯡꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯊꯣꯛꯃꯤꯟꯅꯔꯛꯏ ꯅꯨꯄꯥ 3 ꯅꯨꯄꯤ 3ꯗꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯤ ꯁꯥꯅꯧ ꯇꯣꯝꯕꯗ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯔꯤ ꯁꯥꯅꯧꯅ ꯏꯇꯥꯎ ꯃꯁꯛꯁꯤꯡꯁꯦ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯅꯪꯗꯤ ꯄꯥꯝꯕ꯭ꯔꯣ ꯑꯩꯗꯤ ꯑꯅꯤꯃꯛꯄꯨ ꯄꯥꯝꯃꯤꯍꯦ ꯑꯣꯔꯦꯍꯦ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯑꯗꯨꯒ ꯂꯦꯝꯍꯧꯕꯗꯣ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯁꯥꯅꯧ ꯇꯝꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ
Kay ming kauriba ibema nangna. Tombana. As wata faudi loire. Tamna kawe ibong. O. Asita maghai. Tombana amuk aying bida onsindu na hangi. Tombana. Somdi kay ming kaubige. Aying bina. Aying mi kawe ibong. O. Ay ginatomba. Ado kangnaba laytaba natro. Aw laytiye. Wari sanaduna makoy singdu nokmine sanaw aying bigi yari uba minokto ubada sukto aga tombada hai. As loire itaw nanggi aying bigi yari sipauti. Kaishu kaidida yari khara kakjababu. Hoi hoi nanggi thamoina adu yoradi kaishu kaidida. Nanggi siga yengnaradi tamnana khara phajaba mali. Tayalna adudi thabalomda amuk changasira. Asumna makhoi taru thawal mafamlomda mari mari sangladuna thawal chongba hori. Sanau tamnagi matungda makut samduna thawal adu chongli. Tamnana makut hairakpada segrak manam paithorei. Manam aduda sanau makhol thokna asumna haiki. Manam jide. Tamnasu kai haibano khanghaudraduna sanauda onsinduna. Kai haibano ibong tahaudre. Adumna wa nganglakpaduda hena sagrak manamduga sor manamduga punsinakiduna sanau handorakki tawi. Sireda! Tamna hena changsilaktuna amukasu hanglai. Kai haino ibong? Amta onsilakano. Ai sidawre nangi manamdo. Tamna mamay ngang sangangduna mamaydu laythoki. Paramani adu oiradi. Kaino khangdimi. Sibu laysabini kaina asuk namthibasibo. Masak khara phajayena khalluraga ogirum taw aida thukjawragi nupiga amatta pamdre asi khanduna sanau tholakli mamanaba ani dusu sanau thokibaduda kaidawrabano khanna thoklai tombana kaidawrage koi nupino jukidubo segrak manamna marolam nam thiriba sor manamna marom nam thiriba ai kok ngauduna thoklabani tayalna nangdi thawal jong hairaga migi segrak manamoina namaga leiruraba aidi ngasaina namgre noi tamnagi manamdo aina nungaidadana haidraban kaino he noi tamna kaina hangoi ko adumaina ga harakan tayalna ado ngaya khangaga jong kisilao ai sungam ngamaro ai yam hainadreba chatlasilao kaino he mina kai khandorige ngaya leitaba yaro phare nang jong horo tombai bani chatlagi kaino mi aishu khangnaba horokta ngarinagi wari kanna nungai khali kansida yare noi ani lehoro ai chatlagi ai guinaga leingreba tayalna taning de lakminaraga natomdaga mai hangi haino ngayak jong kisilao as noi jongorona ai talleba aido tandraga na ngairamagi tanlaga na chatlamagi tombana hoise adumaina tawro asi haiduna ani du jangkhre sanausu adumak halakle Ayukni sanau ayuk ana haugatuna hanagum hingol changduna thabak tawri magi mapa ibo haladu ayuk lamjawdo thokluraga changlai aduga sanaugi manakta laktuna asumna hairi mi machana kaya da thauna lairibana aikhoi ichana nama soiraba ngakta kari amuk tawre ayuk sida noigi tombaga tayalgadubu nanga ngarang thabal jongba chapminaki padaine Sapmine ado kaidawrage midi ngarang nupi jelakledana mayam punglang langdana lehori karano haise tayalo tayal su tombasu asa tukutchadra animaka purap sela abu haise selakledana hojikti kaidawni namanabasu laitre namanaba ahum khak leirambasu pakhang phamloina haidoe hojikti natom tangaire Kaishu khanbide moina phangba me hekta lausilaga hekta yarabo aikhoi kaksi hatana thise pabana khangaro aina thirakpa nupidu de yengo asoiba amatte hek yaroidam khajik tangaire sum tansilak sum ikairak natu thiba khangmoidaba thini kaishu wabirunuko somda sanaugi manau nupa piba maga khangnajabi leinaga unari tapiba Ibani se kayang koina lekise haibana aina hena leinindrabani aikhoi ta chau kan be ada baina tro leiri se noi ta chau khomu thok to ngai raga ibani su khomu tho ase hairo os nupi do lei da baine ba mawa yam pe ne ba khoi ta chau do aduini
ꯑꯩꯗꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯦ ꯑꯋꯣꯏꯕ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯑꯃꯠꯇ ꯁꯦꯝꯕꯤꯈ꯭ꯔꯁꯤꯗꯅ ꯑꯁ ꯑꯩꯅ ꯌꯥꯝ ꯇꯟꯕ ꯊꯕꯛꯅꯤ ꯃꯤꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯁꯦꯝꯕꯤꯕꯁꯦ ꯍꯣꯏ ꯐꯔꯦ ꯑꯩ ꯑꯃ ꯁꯤꯜꯂꯛꯂꯒꯦ ꯑꯗꯨꯒ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯈ꯭ꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯅꯨꯄꯤ ꯈꯔ ꯈꯜꯂꯤ ꯑꯗꯨꯅ ꯅꯪꯅ ꯈꯪꯅ ꯃꯁꯛ ꯈꯔ ꯐꯖꯕ ꯈꯔ ꯋꯥꯈꯜ ꯇꯥꯕ ꯑꯃꯠꯇ ꯌꯦꯡꯉꯛꯑꯣ ꯂꯩꯌꯦ ꯂꯩꯌꯦ ꯑꯗꯨꯕꯨꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯊꯕꯛꯁꯨ ꯌꯥꯝ ꯐꯩ ꯑꯗꯨ ꯑꯣꯏꯅ ꯁꯤꯜꯂꯛꯂꯒꯦ ꯍꯣꯏ ꯐꯔꯦ ꯅꯪꯅ ꯊꯣꯛꯄ ꯁꯤꯜꯂꯛꯑꯣ ꯇꯥꯆꯧꯒꯤꯕꯨ ꯂꯣꯏꯈ꯭ꯔꯗꯤ ꯏꯕꯥꯅꯤꯁꯨ ꯀꯨꯏꯔꯔꯣꯏꯗꯧꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯅꯥꯅ ꯁꯤꯟꯗꯨꯅ ꯄꯤꯕꯥ ꯃꯥꯅ ꯃꯥꯒꯤ ꯇꯥꯆꯧꯗ ꯋꯥꯗꯨ ꯍꯧꯗꯣꯛꯂꯤ ꯇꯥꯆꯧ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯈꯪꯅꯤ ꯃꯁꯛꯀꯗꯤ ꯁꯥꯊꯤꯅ ꯐꯖꯈ꯭ꯔꯖꯥꯠꯅꯤꯍꯦ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯁꯣꯏꯗꯤ ꯁꯣꯏꯗ꯭ꯔꯤꯀꯣ ꯅꯪꯅ ꯐꯖꯩ ꯍꯥꯏꯕ ꯃꯤꯁꯦ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦꯅꯤ ꯎꯅꯔꯒ ꯈꯪꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯎꯅꯕꯤꯔꯨꯔꯒꯦ ꯀꯩꯒꯨꯝꯕ ꯍꯦꯛ ꯊꯤꯔꯝꯃꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯁꯨꯛꯊꯤ ꯊꯤꯗꯦ ꯀꯩ ꯅꯨꯃꯤꯠꯇꯅ ꯎꯅꯗꯣꯏꯁꯦ ꯇꯥꯆꯧꯅ ꯌꯥꯔꯗꯤ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯁꯤꯟꯒꯦꯅꯤ ꯐꯔꯦ ꯁꯤꯜꯂꯛꯑꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯔꯒꯦ ꯌꯥꯕ꯭ꯔꯥꯅ ꯄꯤꯕꯥ ꯃꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤ ꯁꯛꯇꯥꯁꯤꯒ ꯌꯥꯝ ꯐꯖꯕ ꯃꯤ ꯑꯣꯏꯔꯗꯤ ꯐꯩ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯤꯕꯥ ꯑꯃꯗꯤ ꯂꯩꯅꯥ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤ ꯄꯤꯕꯥꯅ ꯍꯣꯔꯦꯟ ꯑꯩ ꯇꯥꯆꯧꯗꯣ ꯊꯣꯛꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯅꯪꯅ ꯏꯇꯩꯃꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯣ ꯏꯇꯩꯃꯗꯣ ꯊꯅꯝꯃꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯣꯀꯣ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯂꯥꯛꯇꯣꯏꯗꯣ ꯅꯥꯇꯩꯅꯤ ꯂꯩꯐꯥꯎ ꯂꯩꯇ꯭ꯔꯤ ꯅꯥꯇꯩ ꯏꯇꯩꯃ ꯀꯥꯏꯅ ꯃꯥꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯏꯕꯥꯅꯤꯗꯤ ꯁꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯆꯪꯉꯒꯦ ꯏꯆꯦ ꯏꯔꯤꯛꯇꯣ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦꯕ ꯍꯣꯏ ꯈꯔ ꯀꯦꯁꯤꯟꯕꯤꯔꯛꯑꯣ ꯍꯦꯟꯅ ꯐꯖꯅꯕ ꯍꯣ ꯅꯅꯥꯏꯅ ꯐꯅꯕ ꯁꯤꯟꯖꯔꯛꯑꯒꯦ ꯄꯤꯕꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯥꯒꯤ ꯇꯥꯆꯧ ꯕꯨꯙꯤꯗꯨꯅ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯀꯦꯔꯨꯔꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯅꯅꯕ ꯀꯩꯒꯤ ꯀꯦꯗꯣꯏꯅꯣꯍꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯌꯦꯛ ꯃꯥꯡꯄꯣꯟꯇꯦ ꯈꯨꯗꯩꯗꯣ ꯍꯦꯛ ꯁꯦꯠꯂꯒ ꯆꯠꯂꯣ ꯑꯗꯨꯗꯤ ꯀꯩꯅꯣꯅꯤ ꯅꯨꯄꯤꯗꯧꯅ ꯀꯦꯌꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯐꯤꯔꯣꯜꯒꯗꯣ ꯀꯩ ꯁꯦꯠꯄ ꯌꯥꯒꯦꯗꯣ ꯌꯦꯡꯉꯨꯆꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯕ ꯊꯕꯛꯅꯣ ꯑꯁꯨꯝꯅ ꯁꯥꯅꯧ ꯄꯤꯕꯥꯅ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯂꯤ ꯃꯅꯤꯡ ꯈꯨꯜꯒ ꯇꯥꯏꯅꯕꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯁꯣꯝꯗ ꯏꯔꯤꯛꯁꯨ ꯂꯩꯅꯥꯅ ꯊꯤꯟꯗꯣꯔꯛꯂꯤ ꯆꯦ ꯏꯔꯦ ꯇꯨ ꯑꯁꯤꯗ ꯂꯩꯔꯤ ꯑꯩꯗꯤ ꯆꯪꯉꯛꯑꯔꯣꯏꯒꯦ ꯐꯖꯗ꯭ꯔꯦꯕ ꯆꯪꯉꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯛꯑꯣꯀꯣ ꯍꯣꯏ ꯏꯔꯤꯛ ꯁꯥꯅꯧꯒꯤ ꯃꯅꯥꯛꯇ ꯏꯀꯥꯏꯅ ꯆꯪꯉꯛꯏ ꯁꯥꯅꯧꯁꯨ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯏꯔꯤꯛ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯁꯛꯁꯦ ꯑꯗꯨꯝ ꯌꯥꯏꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯌꯥ ꯃꯅꯥꯇꯣꯟ ꯃꯃꯤꯠ ꯑꯃꯠꯇ ꯍꯦꯛ ꯁꯣꯏꯗꯦ ꯌꯥꯗꯣꯏꯗꯤ ꯃꯥꯜꯂꯤꯌꯦ ꯃꯁꯤꯃꯗꯤ ꯁꯣꯝ ꯑꯣꯏꯕꯤꯗꯣꯏꯔꯣ ꯂꯩꯅꯥꯅ ꯍꯥꯏꯕꯗꯣ ꯑꯧ ꯑꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯗꯣ ꯁꯣꯝꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯍꯥꯏꯗꯤ ꯏꯕꯦꯝꯃ ꯂꯩꯅꯥꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯖꯕ ꯏꯔꯤꯛ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ ꯑꯩꯁꯦ ꯆꯍꯤ ꯌꯥꯝꯗ꯭ꯔꯤꯌꯦ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄ ꯁꯥꯅꯧ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯍꯥꯟꯈꯩꯗꯤ ꯀꯥꯏꯗ ꯂꯩꯔꯨꯕ ꯑꯩꯒꯤ ꯏꯃꯥꯗꯣ ꯄꯥꯕꯨꯡꯗꯣꯟꯅ ꯆꯦꯟꯕ ꯃꯇꯝꯗ ꯑꯩꯁꯨ ꯄꯨꯗꯨꯅ ꯆꯠꯂꯨꯏꯌꯦ ꯑꯗꯨꯒ ꯄꯥꯕꯨꯡꯗꯨꯅ ꯂꯩꯍꯟꯅꯤꯡꯗꯕꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯂꯩꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏ ꯏꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯜꯂꯤꯔꯣ ꯍꯣꯏ ꯅꯪꯁꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯁꯦ ꯄꯣꯏꯔꯩꯒꯤ ꯃꯆꯥꯅꯦ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯑꯗꯣ ꯈꯨꯔꯥ ꯄꯣꯏꯔꯩꯗꯨꯗꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯒꯨꯝ ꯇꯧꯗꯥꯏꯅꯦ ꯍꯣꯏ ꯏꯃꯥꯇꯣꯟꯁꯨ ꯂꯩꯌꯦ ꯑꯣ ꯑꯗꯨꯗꯤ ꯅꯣꯏ ꯏꯃꯥꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯃꯌꯨꯝ パーレ ꯅꯣꯏ ꯄꯥꯕꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯧꯔꯦꯅꯦ ꯍꯣꯏ ꯁꯥꯅꯧ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯃꯃꯥ ꯃꯄꯥꯒꯤ ꯏꯗꯤ ꯑꯣꯏꯗꯣꯏꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯛ ꯐꯖꯔꯤꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯍꯌꯦꯡꯋꯥꯏ ꯃꯣꯏ ꯃꯃꯥ ꯂꯧꯗꯅ ꯑꯩꯈꯣꯏ ꯏꯃꯥꯗꯧꯅ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈꯤꯗꯣꯏꯖꯥꯠꯅꯤ ꯑꯩ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯧꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ ꯏꯖꯠꯀ ꯂꯣꯏ ꯂꯩꯈꯥ ꯇꯥꯗꯅ ꯇꯣꯛꯇꯣꯏ ꯄꯣꯠꯅꯤ ꯁꯥꯅꯧ ꯏꯔꯤꯛꯇ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯅꯣꯏ ꯄꯥꯕꯗꯣ ꯃꯃꯤꯠ ꯈꯔ ꯉꯥꯎꯕꯅꯤꯅꯦ ꯊꯥꯏꯅꯗꯩ ꯋꯥꯔꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯏꯔꯤꯛꯇꯤ ꯈꯔ ꯏꯀꯥꯏꯔꯒ ꯂꯩꯕꯒ ꯍꯦꯟꯅ ꯑꯗꯨꯝ ꯏꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯁꯥꯅꯧ ꯋꯥ ꯁꯝꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯁꯨ ꯆꯪꯖꯈ꯭ꯔꯣ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯆꯠꯂꯒꯦ ꯍꯣꯏ
ꯑꯁꯤꯗꯃꯛ ꯍꯥꯏꯔꯝꯗꯨꯅ ꯏꯔꯤꯛ ꯆꯠꯈ꯭ꯔꯦ꯫ ꯁꯥꯅꯧꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯁꯦꯝꯃꯛꯄ ꯅꯨꯄꯤꯕꯨ ꯑꯐꯕ ꯑꯣꯏꯌꯦꯕ꯭ꯔꯣ? ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯁꯣꯏꯔꯝꯃꯤꯁꯤꯅꯤ꯫ ꯁꯥꯅꯧ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯄꯤꯕꯥ ꯈꯪꯅꯤꯡꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯛꯏ꯫ ꯇꯥꯆꯧ ꯑꯗꯨꯝ ꯌꯥꯗ꯭ꯔꯣ? ꯀꯩꯅꯣ ꯌꯥꯔꯤꯁꯦ? ꯃꯁꯛꯇꯣ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ? ꯌꯥꯏ꯫ ꯑꯗꯨꯗꯤ ꯑꯗꯨ ꯂꯧꯁꯤꯜꯂꯁꯤ ꯌꯥꯔꯕꯣ? ꯌꯥꯗꯦ ꯂꯧꯔꯣꯏ꯫ ꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯅꯠꯇꯦ ꯃꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯕ, ꯃꯄꯥꯁꯨ ꯅꯨꯄꯤ ꯂꯣꯟꯕ ꯅꯠꯇꯦ ꯑꯗꯨꯏ ꯃꯆꯥꯗꯨꯅ ꯑꯐꯕ ꯑꯣꯏꯔꯝꯒꯗ꯭ꯔꯣ? ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯏꯗꯨꯅꯤꯅꯦ ꯅꯨꯄꯤꯗꯨꯗ ꯆꯦꯜꯂꯝꯗꯣꯏꯗꯣ꯫ ꯂꯣꯏꯔꯦꯍꯦ ꯇꯥꯆꯧ ꯅꯪꯁꯨ꯫ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯊꯤꯖꯤꯜꯂꯒ ꯂꯩꯔꯗꯤ ꯀꯃꯥꯏ ꯅꯨꯄꯤ ꯐꯪꯗꯧꯔꯤꯒꯦ? ꯃꯥꯗ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯏꯃꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈꯤꯗꯨꯅꯤ꯫ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯁꯦ꯫ ꯏꯃꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ? පාꯕꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯑꯩ ꯇꯣꯛꯑꯦ ꯉꯁꯤꯗꯩ ꯇꯥꯆꯧꯒꯤ ꯅꯨꯄꯤ ꯁꯦꯝꯕ꯫ ꯑꯦ ꯑꯩ ꯅꯉꯣꯟꯗ ꯅꯨꯄꯤ ꯁꯦꯝꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ? ꯅꯪꯅ ꯅꯊꯧ ꯂꯩꯇꯅ ꯁꯦꯡꯕꯩ ꯁꯦꯝꯃꯛꯑꯒ꯫ ꯍꯣ ꯐꯪꯗꯕꯗꯨꯗ ꯁꯦꯝꯕꯤꯕꯩ ꯋꯥꯅꯤ꯫ ꯇꯣꯛꯑꯦ ꯉꯁꯤꯗꯩ꯫ ꯁꯦꯝꯕꯤꯅꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯗꯨꯝ ꯊꯤꯖꯒꯦ꯫ ꯂꯩꯍꯧꯔꯣ ꯑꯔꯤꯕ ꯅꯪ ꯁꯨꯛꯑꯣꯏ ꯍꯦꯛ ꯑꯣꯏꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯥꯅꯧ ꯃꯈꯥ ꯆꯤꯛꯇꯨꯅ ꯑꯁꯨꯝꯅ ꯁꯣꯜꯍꯧꯔꯤ꯫ ꯑꯔꯤꯕ ꯀꯥꯏꯅ ꯇꯥꯟꯅꯔꯒ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯟꯕ꯫ ꯃꯣꯏꯅ ꯑꯐꯕꯗꯤ ꯁꯦꯝꯃꯛꯇ꯭ꯔꯒ꯫ ꯁꯣꯝꯗ ꯄꯤꯕ ꯂꯩꯅꯥꯕꯨ ꯑꯃꯨꯛ ꯀꯧꯊꯣꯛꯇꯨꯅ ꯎꯅꯔꯤ꯫ ꯅꯠꯇꯦ ꯅꯣꯏ ꯇꯥꯆꯧꯗꯣ ꯉꯥꯎꯕ꯭ꯔꯕ? ꯃꯤ ꯏꯆꯦ ꯏꯔꯤꯛꯇꯣ ꯏꯀꯥꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯀꯞꯄꯝꯃꯤ꯫ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯔꯦꯝꯕꯩ ꯎꯅꯍꯜꯂꯨꯔꯦ ꯑꯋꯣꯏꯕ꯫ ꯉꯥꯎꯕꯅꯦ ꯃꯗꯨꯏ ꯅꯨꯄꯥꯗꯣ꯫ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯜꯂꯨꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯌꯥꯔꯦ ꯅꯣꯏ ꯇꯥꯆꯧꯒꯤ ꯋꯥꯔꯤ ꯇꯣꯛꯈ꯭ꯔꯣ꯫ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯀꯁꯦ ꯂꯣꯏ ꯆꯥꯛꯑꯦ ꯑꯩ꯫ ꯀꯣꯛ ꯆꯥꯛꯄ ꯆꯥꯛꯇꯕ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯌꯥꯗ꯭ꯔꯦꯗꯅ ꯅꯪ ꯂꯩꯍꯧꯔꯣ꯫ ꯏꯁ ꯂꯩꯍꯧꯔꯣ ꯀꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯩꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯂꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯗ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝꯁꯦ ꯀꯣꯛꯊꯣꯡ ꯑꯃꯅꯤ꯫ ꯑꯩꯅ ꯆꯔꯤꯇ ꯅꯪꯒꯤ ꯂꯦꯞꯄꯤꯕꯒꯤ ꯈꯥꯡꯂꯒ ꯂꯩꯕꯩ ꯋꯥꯅꯤ꯫ ꯅꯣꯏ ꯀꯣꯛꯆꯥꯛꯇꯨꯒꯤ ꯈꯜꯂꯤꯉꯩ ꯆꯍꯤꯅ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛ ꯈꯔ ꯂꯩꯔꯗꯤ ꯌꯨꯝ ꯄꯥꯟꯕꯩ ꯆꯍꯤꯒ ꯂꯣꯏ ꯍꯦꯟꯗꯣꯛꯑꯅꯤ꯫ ꯑꯁ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯣꯛꯀ ꯁꯥꯗꯧꯔꯤꯗ꯫ ꯃꯨꯟꯅ ꯈꯜꯂꯣ꯫ ꯑꯩꯗꯤ ꯉꯁꯤ ꯄꯤꯔꯤꯕ ꯃꯇꯝꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯤ꯫ ꯍꯣꯏꯗꯦ ꯃꯇꯨ ꯊꯤꯅꯤꯗꯤ ꯈꯪꯖꯔꯛꯇ꯭ꯔꯒ ꯃꯗꯨꯏ ꯑꯔꯤꯕꯗꯣ ꯍꯦꯛꯇ ꯆꯦꯜꯂꯒ ꯂꯣꯏꯔꯦ ꯀꯥꯏꯅꯗꯣꯏ ꯁꯔꯨꯛ꯫ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯗꯣ ꯊꯣꯛꯑꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯤ꯫ ꯁꯦ ꯅꯃꯩꯁꯦ ꯄꯥꯏꯔꯛꯑꯣ ꯍꯦꯛꯇ ꯆꯦꯜꯂꯁꯤ꯫ ꯁꯛꯇꯥꯁꯤꯒ꯫ ꯍꯣ ꯁꯛꯇꯥꯁꯦ ꯅꯄꯨꯔꯣꯏꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯄꯤꯕ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯆꯦꯜꯂꯤ꯫ ꯁꯣꯝꯗ ꯁꯥꯅꯧꯗꯤ ꯁꯥꯎꯔꯤ꯫ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯛꯈꯥ ꯑꯁꯨꯛ ꯌꯥꯝ ꯈꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯌꯥꯝꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯀꯥꯜꯂꯒ ꯍꯦꯛꯇ ꯆꯠꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯇꯥꯅꯤꯡꯗꯦꯗ ꯑꯆꯧꯕ꯫ ꯅꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯨ ꯈꯤꯇ ꯌꯦꯡꯉꯨ꯫ ꯑꯉꯥꯡꯗꯣ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯔꯝꯃꯦꯗꯅ꯫ ꯅꯪ ꯉꯥꯏꯔꯒ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯕ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯤ꯫ ꯏꯀꯥꯏꯒꯤꯗꯤ ꯂꯩꯇ꯭ꯔꯒ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤꯅꯤ ꯏꯀꯥꯏ ꯈꯪꯗꯕꯁꯤꯗꯤ꯫ ꯍꯣ ꯑꯗꯣ ꯑꯩꯁꯨ ꯊꯤꯔꯤꯗꯅ꯫ ꯑꯣꯏꯔꯣꯏ ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏꯀꯣ꯫ ꯑꯗꯨꯏ ꯁꯔꯨꯛ ꯁꯨꯃꯥꯡ ꯃꯒꯜꯀꯥꯁꯦ ꯁꯤꯠ ꯁꯦꯡꯗꯅ ꯇꯧꯔꯁꯨ ꯑꯍꯜ ꯈꯔ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯁꯥꯅꯧ ꯈꯣꯏꯔꯥꯡ ꯀꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯄꯤꯕꯥ ꯅꯨꯄꯤ ꯊꯤꯔꯦ꯫ ꯁꯥꯅꯧ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯄꯤꯕꯥꯅ ꯅꯨꯄꯤ ꯊꯤꯈꯤꯕꯁꯤꯗ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯀꯌꯥ ꯑꯃ ꯐꯥꯎꯕꯅ ꯏꯁꯨꯛ ꯁꯨꯛꯊꯗꯨꯅ ꯂꯩ꯫ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯔꯤ꯫ ꯅꯥꯀꯟꯗ ꯇꯣꯉꯥꯟꯅ ꯂꯩꯅꯥ ꯃꯁꯨ ꯆꯥꯔꯤ꯫ ꯁꯥꯅꯧ ꯃꯅꯥꯎꯅꯨꯄꯤ ꯂꯩꯅꯥꯗ ꯌꯦꯡꯗꯨꯅ ꯍꯩꯔꯛꯏ꯫ ꯃꯧ ꯅꯪꯅ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯔꯒ ꯆꯥꯔꯗꯤ ꯐꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ? ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯧ ꯍꯥꯏꯁꯤꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯆꯥꯔꯤ ꯊꯛꯏꯗꯣ ꯀꯩꯀꯩ ꯋꯥꯠꯂꯤ ꯌꯦꯡꯂꯒ ꯑꯍꯜ ꯂꯃꯟ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯆꯥꯒꯗꯕ ꯅꯠꯇ꯭ꯔꯕ? ꯏꯕꯣꯍꯜꯅ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯣꯝꯇ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯀꯌꯥ ꯌꯥꯅꯤꯡꯗꯦꯗ ꯑꯩꯗꯤ꯫ ꯌꯥꯔꯦ ꯑꯆꯧꯕ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯙꯨꯞ ꯃꯩꯔꯥ ꯀꯠꯅꯕꯒꯤꯗꯃꯛ ꯂꯩꯅꯥ ꯊꯣꯛꯂꯛꯏ꯫ ꯀꯩꯅꯣ ꯉꯟꯃꯟꯗ꯭ꯔꯣ ꯅꯪꯅ ꯂꯥꯏ ꯈꯣꯏꯔꯝꯗꯣꯏꯁꯦ? ꯈꯨꯃꯟ ꯈꯣꯏꯔꯝꯕ ꯍꯥꯏꯁꯤꯗꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯑꯗꯥꯏꯗ ꯈꯣꯏꯔꯝꯒꯗꯕꯅꯤ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯇꯧꯅꯨꯀꯣ ꯃꯧ ꯑꯣꯏꯔꯒ꯫ ꯍꯧꯖꯤꯛ ꯀꯩꯁꯨ ꯉꯟꯗ꯭ꯔꯦ ꯏꯇꯩ ꯑꯩꯅ ꯊꯣꯛꯆꯔꯛꯏꯁꯦ ꯑꯗꯨꯝ ꯌꯥꯔꯦ ꯈꯜꯂꯒ ꯊꯣꯛꯆꯔꯛꯏꯅꯤ꯫ ꯃꯆꯤꯟꯗꯤ ꯀꯜꯂꯤꯍꯩ꯫ ꯁꯦꯟꯗꯣꯏ ꯆꯥꯕꯤꯒꯤ ꯍꯧꯅꯕꯤ ꯑꯣꯀꯥꯛꯇꯤ ꯀꯟꯕꯖꯥꯠꯅꯤ꯫ ꯑꯁ ꯌꯥꯝ ꯍꯩꯅꯗꯦꯗ ꯏꯇꯩ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯇ ꯀꯨꯞꯁꯦꯟ ꯍꯦꯛ ꯁꯦꯟꯅꯔꯗꯅ ꯑꯗꯨꯁꯨ ꯃꯇꯩ ꯑꯃꯅ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗ ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯗꯦ ꯑꯋꯣꯏꯕ꯫ ꯍꯩ ꯑꯩꯅ ꯁꯦꯟꯅꯕꯤꯔꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤꯅ ꯏꯕꯦꯝꯃ꯫
ꯋꯥꯔꯛꯄꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯗꯤ ꯌꯨꯝꯁꯦ ꯅꯪꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯒꯦ ꯍꯥꯏꯔꯣ? ꯏꯇꯩ ꯉꯥꯡꯕꯤꯍꯧꯈꯤꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯩꯔꯥꯁꯦ ꯏꯇꯩꯅ ꯑꯗꯨꯝ ꯊꯥꯟꯕꯤꯔꯒꯦꯔꯣ? ꯑꯁ ꯑꯁꯤꯕꯨ ꯃꯧꯅꯤ ꯃꯇꯩꯗꯒ ꯊꯧꯗꯥꯕ ꯌꯥꯝ ꯍꯩꯌꯦꯃꯤ꯫ ꯀꯩꯅꯣ ꯏꯇꯩꯅ ꯄꯥꯝꯕꯤꯔꯤꯁꯤꯕꯣ? ꯊꯕꯛꯁꯦ ꯏꯇꯩ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯇꯧ ꯍꯥꯏꯕ꯭ꯔꯣ? ꯉꯥꯡꯒꯅꯨ ꯍꯥꯏꯔꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯇꯝꯃꯨ꯫ ꯉꯁꯥꯏ ꯏꯟꯖꯥꯡꯗꯨꯁꯨ ꯊꯨꯝ ꯌꯥꯝ ꯌꯥꯛꯏ꯫ ꯌꯥꯛꯑꯝꯅꯤ, ꯆꯥꯛ ꯑꯣꯛꯇꯗꯅ ꯍꯥꯞꯈ꯭ꯔꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯤꯠꯁꯦ ꯇꯥꯡꯉꯤ ꯎꯖꯍꯧꯗꯦ, ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯈꯨꯠꯁꯤꯃꯛꯅ ꯍꯥꯞꯄꯤꯕ꯫ ꯍꯣ ꯑꯗꯨꯗꯤ ꯏꯟꯖꯥꯡꯗꯣ ꯁꯣꯏꯗꯅ ꯂꯣꯏꯅ ꯍꯩꯖꯤꯟꯈꯤꯕꯗꯨꯗ ꯊꯨꯝ ꯌꯥꯛꯑꯦꯅ ꯆꯒꯪꯗꯣ ꯈꯔ ꯍꯥꯞꯍꯟꯕꯩ ꯋꯥꯅꯤ, ꯍꯥꯎꯗꯅꯒ ꯑꯣꯛꯇꯕꯩ ꯍꯥꯞꯍꯟꯕ ꯅꯠꯇꯦ꯫ ꯏꯇꯩ, ꯑꯩꯁꯦ ꯃꯧ ꯑꯅꯧꯕꯤꯅꯤꯀꯣ, ꯌꯥꯝ ꯂꯦꯝꯅ ꯂꯩꯒꯦ, ꯆꯤꯟ ꯀꯟꯕ ꯃꯧꯅꯦ ꯍꯥꯏꯅꯈꯤꯅꯤ, ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯀꯔꯥꯏꯗꯩ ꯀꯟꯕ ꯃꯥꯟꯕꯅꯣ, ꯑꯗꯨꯛ ꯌꯥꯝ ꯀꯜꯂꯤꯗꯨꯕꯨ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯉꯛꯑꯗꯤ ꯏꯇꯩꯒ ꯂꯣꯏ ꯆꯥꯏꯅꯤ꯫ ꯅꯠꯇꯦ, ꯀꯩꯅꯣꯕ ꯏꯇꯩꯅ ꯈꯜꯂꯤꯁꯦ? ꯃꯇꯩ ꯑꯃꯅ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯕꯁꯦ ꯀꯔꯝꯕ ꯃꯩꯇ꯭ꯔꯕꯥꯛꯇ ꯆꯠꯅꯒꯦꯕ? ꯑꯣꯏ, ꯑꯩꯅ ꯁꯦꯟꯅꯗ꯭ꯔꯗꯤ ꯌꯨꯝꯁꯦ ꯀꯅꯥꯅ ꯁꯦꯟꯅꯕꯤꯗꯧꯔꯤꯒꯦ? ꯅꯀꯨꯕꯣꯛ ꯐꯪꯉꯦ ꯀꯩꯁꯨ ꯉꯥꯡꯕ ꯉꯝꯃꯣꯏ꯫ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕ ꯅꯠꯇꯦ꯫ ꯑꯩ ꯇꯨꯛꯀ ꯑꯃꯠꯇ ꯍꯦꯛ ꯊꯥꯔꯣꯏꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯕꯥ ꯃꯥꯒꯤ ꯇꯥꯆꯧꯕꯨ ꯀꯧꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯑꯇꯣꯝꯕ? ꯇꯥꯆꯧꯅ ꯅꯅꯥꯎꯅꯨꯄꯤꯗ ꯀꯩꯀꯩ ꯍꯥꯏꯔꯨꯔꯒꯦ? ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯑꯩꯗꯤ꯫ ꯇꯥꯆꯧ, ꯅꯨꯄꯤ ꯐꯪꯗ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯅꯨꯄꯤ ꯊꯤꯈ꯭ꯔꯒ ꯀꯜꯂꯛꯇꯅ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯒꯗꯕ ꯅꯠꯇꯦꯗ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯏꯟꯁꯤꯜꯂꯛꯏꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯍꯣ ꯅꯣꯏꯒꯤ ꯆꯤꯟꯗꯨꯝꯕꯤꯗꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯖꯨꯒꯣꯠ ꯆꯥꯗꯤꯌꯦ꯫ ꯑꯩꯅ ꯁꯦꯝꯗꯣꯛꯅꯕ ꯈꯔ ꯉꯥꯡꯈꯤꯕꯗꯨꯗ ꯃꯥꯗꯤ ꯅꯪ ꯂꯥꯛꯑꯒ ꯄꯥꯎ ꯇꯝꯒꯦꯅ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦ꯫ ꯇꯥꯆꯧ, ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯔꯣꯏꯁꯦ꯫ ꯅꯣꯏ ꯅꯅꯥꯎꯄꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯔꯁꯦ ꯍꯥꯏ, ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ? ꯑꯣ, ꯅꯪꯒꯤ ꯃꯤ ꯂꯩꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯑꯣꯏꯔꯦ꯫ ꯆꯥꯈꯣ ꯀꯩꯅꯣ, ꯏꯄꯥ ꯏꯆꯥ ꯇꯣꯉꯥꯟ ꯆꯥꯖꯒꯦ꯫ ꯅꯣꯏ ꯅꯇꯨꯅ ꯊꯣꯡꯕ ꯑꯍꯥꯎꯇꯕ ꯃꯌꯥꯝꯗꯣ ꯆꯥꯕꯗ ꯈꯅꯥꯎꯒꯁꯦ ꯂꯣꯏ ꯇꯠꯇꯧꯔꯦ꯫ ꯆꯥꯈ꯭ꯔꯣ ꯇꯣꯉꯥꯟꯅ꯫ ꯇꯥꯆꯧ, ꯑꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯏꯅꯅꯤꯡꯗꯕꯅꯤ꯫ ꯊꯥꯏꯅꯗꯩ ꯍꯧꯅ ꯊꯛ ꯈꯥ ꯅꯥꯏꯅꯁꯨ ꯆꯠꯅꯔꯛꯄꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯦ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯆꯧꯗꯤ ꯄꯨꯛꯆꯦꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯍꯣꯏ ꯌꯥꯔꯦ ꯈꯪꯉꯦ, ꯅꯆꯤꯟꯗꯨꯗꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯁꯨ ꯅꯊꯃꯣꯏ ꯃꯅꯨꯡꯗꯨꯗ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯖꯔꯦ꯫ ꯅꯇꯥꯇꯣ ꯇꯧꯕꯤꯔꯅꯨ ꯈꯤꯠ꯫ ꯅꯇꯨ ꯊꯤꯔꯒ ꯑꯗꯨꯃꯥꯏꯅ ꯄꯣꯡꯅꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯁ ꯇꯜꯂꯤꯕ ꯇꯥꯆꯧ ꯅꯪꯁꯤ, ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯇꯥꯏ, ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯔꯦ꯫ ꯅꯇꯨꯅ ꯏꯟꯁꯤꯟꯕ ꯂꯧꯋꯦ ꯅꯪ ꯃꯤ ꯑꯣꯏꯔꯣꯏ꯫ ꯃꯤ ꯅꯨꯄꯤ ꯊꯤꯅꯔꯤꯁꯤꯡꯁꯦ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯀꯅꯥꯝ ꯇꯧꯗꯦ꯫ ꯅꯨꯄꯤꯅꯦꯅ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ꯫ ꯇꯣꯛꯑꯣ ꯌꯥꯔꯦ, ꯇꯥꯆꯧꯒ ꯑꯣꯟꯁꯤꯟꯅꯕꯁꯦ ꯀꯣꯛ ꯆꯥꯛꯀꯦ ꯇꯧꯏ꯫ ꯋꯥ ꯉꯥꯡꯉꯤꯅꯦꯅ ꯃꯔꯤ ꯃꯈꯣꯡꯁꯨ ꯑꯃꯠꯇ ꯍꯦꯛ ꯁꯝꯅꯗꯦ꯫ ꯂꯩꯍꯧꯔꯣ, ꯑꯩ ꯆꯪꯉꯦ, ꯇꯣꯉꯥꯟꯅ ꯆꯥꯔꯨꯔꯅꯤ ꯑꯩ꯫ ꯄꯤꯕꯥ ꯆꯪꯈ꯭ꯔꯦ꯫ ꯁꯥꯅꯧ ꯃꯇꯣꯝꯇ ꯃꯆꯤꯟꯗꯨꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯁꯛꯇꯥ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯌꯥꯝ ꯊꯨꯅ ꯑꯣꯜꯂꯤꯃꯤ ꯆꯤꯡꯒꯟꯕꯤ ꯑꯁꯤ ꯍꯦꯛ ꯂꯧꯈꯤꯕꯗꯒꯤ꯫ ꯍꯦꯔꯥ, ꯃꯥꯅ ꯉꯝꯍꯟ ꯌꯥꯄꯣꯟꯇꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯩ ꯅꯨꯄꯤ ꯑꯝꯇ ꯊꯤꯗ ꯌꯥꯗ꯭ꯔꯦ, ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯌꯥꯝ ꯂꯥꯛꯆꯔꯛꯇꯧꯔꯤ꯫ ꯑꯁꯦꯡꯕꯗꯤ ꯁꯥꯅꯧꯅ ꯇꯧꯔꯤꯕꯁꯤ ꯃꯉꯣꯟꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯈꯤꯕꯒꯤ ꯁꯥꯎꯅꯤꯡꯕꯒ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯈꯟꯖꯔꯝꯕ ꯃꯈꯥ ꯊꯥꯕ ꯃꯅꯥꯎꯗꯨꯅ ꯅꯨꯄꯤ ꯊꯤꯔꯛꯄꯗꯨꯗ ꯈꯝꯕꯟꯖꯔꯤꯕꯅꯤ꯫ ꯁꯥꯅꯧ ꯋꯥꯈꯜ ꯑꯁꯨꯝ ꯈꯟꯊꯔꯛꯄꯗ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯋꯥꯈꯜꯁꯤꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯁꯥꯅꯧ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯃꯁꯝꯒꯥꯗꯨ ꯑꯆꯊꯥꯎꯅ ꯄꯨꯝꯅ ꯇꯩꯗꯨꯅ ꯀꯦꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯀꯦꯔꯤꯅꯦꯅ ꯇꯧꯔꯤꯕꯗꯨ ꯍꯦꯟꯅ ꯄꯥꯈꯪ ꯁꯥꯔꯤꯗ ꯁꯥꯔꯤ ꯃꯥꯟꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯆꯠꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯁꯛ ꯐꯖꯕꯤꯁꯤꯡꯗꯣ ꯂꯛꯅꯩ ꯃꯇꯣꯝꯇꯅꯤ ꯇꯧꯔꯤꯕꯗꯨ꯫ ꯑꯣꯏ, ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯕꯦꯝꯃꯧ? ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯊꯣꯛꯎꯕꯅꯦ ꯈꯨꯔꯥ꯫ ꯆꯠꯂꯨꯅꯦꯍꯦ ꯈꯨꯔꯥ ꯀꯥꯏꯅ, ꯑꯩꯁꯦ ꯄꯥꯈꯪꯅꯤꯅꯦ, ꯈꯨꯄꯥꯛꯁꯤꯅ ꯍꯦꯛ ꯊꯥꯖꯤꯜꯂꯛꯇꯅ ꯅꯃꯤꯡ ꯀꯥꯎꯅꯤ꯫ ꯈꯨꯔꯥ ꯀꯧꯗ꯭ꯔꯗꯤ ꯇꯥꯃꯣ ꯀꯧ ꯍꯥꯏꯔꯣ ꯍꯅꯨꯕ ꯅꯉꯣꯟꯗ? ꯃꯁꯤ ꯈꯣꯡꯗ ꯇꯣꯡꯉꯤꯕ ꯐꯦꯅꯥꯠꯁꯤꯅ ꯍꯦꯛ ꯁꯠꯇꯣꯛꯑꯒ ꯊꯣꯝꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯅꯧ ꯃꯈꯣꯡꯗ ꯇꯣꯡꯉꯤꯕ ꯐꯦꯅꯥꯠ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯂꯪꯒꯦ ꯇꯧꯏ꯫ ꯅꯨꯄꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯈꯤ꯫ ꯀꯩꯅꯣꯅꯦ, ꯉꯥꯎꯕ꯭ꯔꯥ ꯍꯅꯨꯕꯅ? ꯁꯥꯅꯧ ꯑꯃꯨꯛ ꯇꯞꯊꯗꯨꯅ ꯁꯛꯇꯥꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ, ꯑꯩꯁꯤꯕꯨ ꯃꯣꯏ ꯃꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯑꯣꯡꯗ꯫ ꯑꯁꯨꯝꯅ ꯁꯥꯅꯧ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯂꯤꯔꯕ ꯑꯣꯏꯕꯅ ꯀꯅꯥꯝꯇꯅ ꯌꯥꯕꯤꯔꯛꯇꯦ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯨ ꯂꯩꯇꯕ ꯑꯣꯏꯕꯅ ꯇꯁꯦꯡꯅ ꯁꯥꯅꯧ ꯅꯨꯄꯤ ꯐꯪꯕꯩ ꯃꯃꯤ ꯎꯔꯛꯇ꯭ꯔꯤ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯀꯥꯟꯅꯗꯦ, ꯃꯃꯥꯡꯈꯨꯜ ꯐꯥꯎꯔꯒ ꯆꯠꯀꯦ ꯉꯁꯤꯗꯤ꯫ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄ ꯃꯁꯥꯅ ꯌꯥꯕ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯅꯧ ꯃꯃꯥꯡꯈꯨꯜ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯅꯨꯄꯤ ꯑꯃ ꯏꯟ ꯁꯣꯟꯗꯨꯅ ꯄꯥꯠ ꯑꯃꯗ ꯂꯩꯔꯝꯃꯤ꯫
ꯑꯁꯤꯕꯨ ꯂꯩꯁꯥꯕꯤꯔꯣ ꯃꯧꯔꯣ? ꯁꯥꯅꯧ ꯃꯃꯤꯠꯀꯥꯗꯨ ꯈꯨꯖꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯀꯥꯟꯅꯗꯦ, ꯍꯦꯛꯇ ꯆꯪꯂꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯥꯅꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯂꯣꯟꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯈꯜꯂꯤ, ꯐꯤꯁꯨ ꯏꯟꯗꯦ ꯂꯩꯁꯥꯕꯤꯗꯤ ꯃꯥꯜꯂꯤꯁꯦ꯫ ꯀꯣꯛꯁꯦꯠꯇꯤ ꯀꯤꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯃꯝꯅꯒꯗꯕ ꯅꯠꯇꯦꯗ꯫ ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯋꯥ ꯉꯥꯡꯅꯕꯅꯤ, ꯃꯁꯥꯃꯛꯇꯗ ꯍꯦꯛꯇ ꯍꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯥꯅꯧ ꯅꯨꯄꯤ ꯑꯗꯨꯗ ꯍꯦꯛꯇ ꯀꯧꯏ꯫ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ? ꯈꯣꯏꯕꯤ ꯑꯣꯟꯊꯣꯔꯛꯇꯨꯅ, ꯑꯩꯕꯨꯔꯣ? ꯍꯩꯃꯥ ꯅꯨꯄꯥꯅꯤꯅꯦ꯫ ꯑꯧ ꯃꯥꯅꯦ꯫ ꯁꯣꯝꯁꯦ ꯀꯥꯏꯗꯩ ꯑꯣꯏꯕꯤꯔꯕꯅꯣ? ꯁ꯭ꯋꯥꯏꯗꯩ ꯑꯗꯨꯝ ꯑꯣꯏꯗꯣꯏꯔꯥ? ꯑꯧ ꯃꯥꯅꯦ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯑꯃ ꯀꯩꯅꯣꯝꯃ ꯁꯨꯝ ꯈꯪꯖꯅꯤꯡꯕ꯫ ꯀꯩ ꯑꯣꯏꯕꯤꯔꯕꯅꯣ? ꯁꯣꯝꯁꯦ ꯃꯧ ꯑꯣꯏꯗꯣꯏꯔꯥ? ꯅꯠꯇꯦꯗ, ꯂꯩꯁꯥꯕꯤꯅꯤ, ꯃꯄꯨ ꯄꯥꯟꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤꯅꯤ꯫ ꯁꯥꯅꯧ ꯃꯊꯃꯣꯏꯗ ꯈꯟꯖꯩ꯫ ꯂꯩꯁꯥꯕꯤꯅꯤꯗꯤ ꯍꯥꯏ, ꯑꯗꯣ ꯃꯁꯛꯁꯦ ꯊꯤꯍꯦ ꯑꯣꯏꯕ꯫ ꯑꯩꯕꯨ ꯁꯤꯗ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ꯫ ꯈꯣꯏꯕꯤ ꯁꯥꯅꯧꯅ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯪꯉꯛꯏ꯫ ꯁꯣꯝꯗꯤ ꯄꯥꯈꯪ ꯑꯣꯏꯕꯤꯔꯕꯣ? ꯁꯥꯅꯧ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯑꯩꯕꯨ ꯄꯥꯈꯪꯅꯤ ꯍꯥꯏꯔꯒ ꯁꯤ ꯅꯨꯄꯤꯁꯦ ꯂꯧꯁꯤꯜꯂꯁꯤꯔꯅꯦ? ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯊꯤꯗꯦ ꯉꯥ ꯂꯩꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯒ ꯍꯜꯍꯧꯕꯅ ꯐꯗꯣꯏꯔꯥ? ꯀꯩꯗꯧꯕꯤꯔꯒꯦ ꯎꯪꯗꯨꯅ ꯂꯩꯕꯤꯔꯤꯕꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩ ꯍꯥꯏꯕꯅꯣ? ꯁꯣꯝꯗꯤ ꯄꯥꯈꯪꯂꯣꯕ? ꯊꯣꯛꯑꯕ ꯃꯥꯏꯅ ꯂꯥꯛꯆꯔꯁꯅꯤ, ꯁꯤ ꯍꯦꯛꯇ ꯄꯨꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯧ ꯃꯥꯅꯦ, ꯄꯥꯈꯪꯅꯤ꯫ ꯑꯣ, ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯍꯣꯏ ꯈꯪꯖꯔꯦ, ꯑꯗꯣ ꯁꯣꯝꯁꯦ ꯈꯪꯅꯕ ꯂꯩꯇꯕ꯭ꯔꯣ? ꯂꯩꯕꯨꯗꯤ ꯂꯩꯔꯝꯃꯣꯏ ꯈꯪꯉꯤ꯫ ꯂꯩꯇꯦꯗ, ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯄꯥꯈꯪꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯃꯍꯥꯛꯇꯣ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤꯕꯤꯅꯤ꯫ ꯑꯣ, ꯑꯗꯣ ꯑꯩꯒꯤ ꯋꯥꯁꯦ ꯁꯣꯝꯅ ꯀꯩ ꯍꯥꯏꯅ ꯈꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯁꯣꯝꯅ ꯌꯥꯕꯤꯔꯗꯤꯏꯕꯥꯅꯤ ꯉꯁꯤ ꯈꯪꯅꯔꯒ ꯆꯦꯜꯂꯁꯤꯔꯥ? ꯑꯩꯗꯣ ꯑꯃꯥꯏꯕꯤꯒꯤ ꯂꯩꯕꯥꯎꯗ ꯉꯁꯤ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯇ꯭ꯔꯒꯗꯤ ꯁꯤꯅꯤ ꯍꯥꯏꯔꯛꯄ, ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯤꯖꯔꯛꯄꯅꯤ꯫ ꯍꯩꯃꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯑꯩꯗꯣ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯈꯟꯅꯤꯡꯕꯅꯦ꯫ ꯍꯣꯏꯁꯦ ꯐꯔꯦ, ꯉꯁꯤ ꯆꯦꯟꯗ꯭ꯔꯗꯤ ꯅꯪ ꯁꯤꯗꯣꯏꯅꯤ ꯍꯥꯏꯕꯅꯤꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯌꯥꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ? ꯃꯥꯅꯒ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯐꯪꯕ ꯅꯨꯄꯥ ꯑꯃ ꯍꯦꯛꯇꯗ ꯌꯥꯔꯦꯅ ꯈꯜꯂꯒ ꯂꯩꯔꯝꯕ ꯖꯥꯠꯅꯤ ꯃꯥꯁꯨ ꯑꯩꯗꯧꯅ꯫ ꯀꯩ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯍꯣꯏ ꯆꯠꯂꯁꯦ꯫ ꯐꯥꯒꯤꯗꯤ ꯌꯥꯝ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ, ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯃꯝꯕꯅꯦ ꯍꯥꯏꯅ ꯈꯟꯇꯣꯛꯑꯁꯤ꯫ ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯐꯤꯔꯣꯜꯁꯦ ꯂꯩꯈꯣꯝ ꯇꯩꯔꯦ, ꯑꯃꯨꯛꯇ ꯍꯣꯡꯉꯨꯈꯤꯒꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ, ꯑꯃꯨꯛ ꯆꯠꯈꯤꯅꯤ, ꯀꯨꯏꯔꯣꯏ ꯐꯠ ꯍꯣꯡꯂꯛꯀꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯥꯊꯨ ꯆꯠꯈꯤ꯫ ꯂꯝꯕꯤꯗ ꯏꯁꯩꯒꯁꯨ ꯉꯪꯂꯤ꯫ ꯕꯁꯟꯇꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯤ, ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯤ, ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯂꯤ, ꯄꯥꯝꯕꯨ ꯁꯛꯇꯝ ꯎꯅꯤꯡꯕꯅ ꯅꯤꯡꯉꯣꯜ ꯄꯨꯟꯁꯤ ꯍꯥꯏꯗꯣꯛꯂꯒꯦ꯫ ꯕꯁꯟꯇꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯤ, ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯁꯠ ꯆꯥꯝꯊꯣꯛꯂꯒ ꯐꯤꯖꯣꯜ ꯑꯍꯟꯕ ꯑꯃ ꯁꯦꯠꯂꯒ ꯀꯩ ꯌꯣꯝꯕ ꯌꯥꯏ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯀꯩꯝꯇ ꯄꯨꯔꯔꯣꯏꯗ, ꯑꯃꯗꯣ ꯑꯃꯨꯛ ꯆꯠꯈꯤꯗꯅ ꯇꯣꯛꯅꯅꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯕꯤ ꯁꯥꯅꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯥꯅꯧ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯗꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯉꯥꯏꯔꯝꯕꯅꯤ꯫ ꯈꯣꯏꯕꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯆꯠꯈ꯭ꯔꯕꯣꯏ ꯅꯤꯡꯗꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯌꯥꯝ ꯊꯨꯏꯅ? ꯀꯟꯅ ꯆꯦꯜꯂꯤꯅꯦ꯫ ꯑꯁꯨꯝꯅ ꯁꯥꯅꯧ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤꯗ ꯆꯤꯜꯍꯥꯎ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯥꯅ ꯉꯁꯤꯗꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯐꯪꯕ ꯅꯨꯄꯤꯗꯨꯕꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯍꯥꯎ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯤ꯫ ꯈꯣꯏꯕꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯁꯥꯔꯛꯄꯒꯤ ꯃꯁꯥꯅ ꯇꯨꯡꯁꯤꯟꯖꯕ ꯑꯎꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯀꯌా ꯑꯃꯁꯨ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯈꯣꯏꯕꯤꯗꯨ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝ ꯀꯌꯥ ꯑꯃ ꯃꯥꯅ ꯍꯣꯠꯅꯔꯛꯄꯅ ꯊꯕꯛ ꯑꯃꯠꯇ ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫
ꯃꯄꯥꯡꯒꯤ ꯂꯟ ꯊꯨꯝꯅ ꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯨ ꯃꯄꯥꯅ ꯃꯥꯒꯤ ꯃꯃꯤꯡꯗ ꯄꯥꯟꯕꯤꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯁꯦꯜ ꯇꯥꯟꯕꯁꯨ ꯌꯥꯝꯅ ꯀꯟꯖꯕ ꯑꯋꯥꯊꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯁꯛ ꯈꯔ ꯊꯤꯖꯔꯁꯨ ꯁꯥꯅꯧ ꯌꯥꯍꯧ ꯊꯦꯡꯂꯕꯁꯨ ꯃꯅꯤ ꯈꯧꯖꯥꯎ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯕꯒꯨꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯅꯤ ꯃꯌꯨꯝ ꯑꯃ ꯈꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯇꯁ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯁꯥꯅꯧ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯏꯇꯩ ꯏꯅꯥꯎ ꯅꯠꯇꯦ꯫ ꯃꯣꯏꯅ ꯁꯦꯟꯗꯣꯏ ꯆꯥꯏꯌꯦꯅ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯒꯗ꯭ꯔꯣ? ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯁꯥꯃꯨ ꯂꯣꯏꯕꯤꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯝꯗ꯭ꯔꯤꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯉꯥꯏꯔꯝꯕꯖꯥꯠꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯈꯣꯏꯕꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯩꯔꯛꯏ꯫ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯑꯩꯒꯤ ꯅꯨꯄꯤ꯫ ꯑꯩꯗꯣ ꯑꯩꯈꯣꯏ ꯂꯩꯅꯥꯒ ꯃꯣꯏ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯒꯦ꯫ ꯑꯦ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯅꯪꯗꯤ? ꯃꯗꯨꯒꯤ ꯆꯤꯡꯒꯟꯕꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯗꯨꯒ ꯁꯨꯝ ꯄꯨꯜꯂꯗꯤ ꯅꯪꯁꯨ ꯅꯆꯤꯟꯗꯣ ꯀꯟꯕ ꯑꯃꯨꯛ ꯍꯩꯔꯛꯀꯅꯤꯀꯣ꯫ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯕꯣ꯫ ꯃꯤ ꯑꯉꯥꯡꯈꯩꯅ ꯇꯥꯔꯒ ꯀꯩ ꯈꯟꯗꯧꯔꯤꯒꯦ? ꯃꯇꯩ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯂꯦꯝꯅ ꯂꯩꯕꯤꯌꯣ꯫ ꯏꯁ ꯅꯪꯅ ꯈꯪꯕꯤꯔꯤꯕ? ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯀꯩꯁꯨ ꯈꯪꯉꯣꯏ꯫ ꯃꯣꯏꯅ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯥꯛꯄ ꯁꯛꯀꯨ ꯀꯥꯛꯁꯦ ꯑꯩꯒꯅꯤꯀꯣ ꯍꯥꯟꯅꯗꯩ ꯂꯩꯃꯤꯟꯅꯔꯛꯏꯁꯦ꯫ ꯏꯁ ꯑꯗꯨꯒ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯩ ꯄꯨꯟꯅꯒ ꯆꯥꯔꯗꯅ꯫ ꯍꯣꯏ ꯏꯕꯦꯝꯃ ꯍꯥꯟꯅꯗꯤ ꯃꯇꯩ ꯃꯅꯥꯎ ꯇꯣꯉꯥꯟꯅꯅꯤ ꯆꯥꯔꯝꯃꯤꯁꯦ꯫ ꯍꯥꯟꯅꯒꯤ ꯋꯥ ꯈꯪꯗ꯭ꯔꯦ ꯑꯩ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯅꯥꯎꯄꯥꯁꯨ ꯏꯅꯥꯎꯄꯤꯁꯨ ꯂꯣꯏ ꯐꯩ꯫ ꯑꯗꯣ ꯆꯠꯂꯨꯈꯤꯒꯦ ꯉꯥꯡꯅꯗꯅ ꯂꯩꯔꯗꯤ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ꯫ ꯆꯠꯂꯨ ꯆꯠꯂꯨ ꯅꯪꯁꯨꯅꯦ ꯃꯣꯏꯒꯤ ꯃꯤꯆꯪꯗꯅꯤ ꯂꯩꯔꯤꯁꯦ꯫ ꯃꯧꯋꯥꯅꯒ ꯍꯥꯏꯕꯗ ꯏꯟꯕꯤꯕ ꯅꯠꯇꯦ꯫ ꯑꯁ ꯇꯜꯂꯤꯕꯣ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤ ꯃꯣꯏ ꯇꯥꯆꯧ ꯅꯪꯁꯦ꯫ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕꯨ ꯇꯧꯔꯝꯃꯤꯅꯤꯅꯦ꯫ ꯀꯩꯅꯣ? ꯑꯣꯅꯦ ꯅꯪꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯊꯤꯔꯝꯕꯗꯧꯅ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄꯩꯔ ꯀꯩꯅꯣ ꯁꯨꯝ ꯐꯖꯈꯠꯂꯛꯑꯦ꯫ ꯃꯄꯥꯟꯒ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯑꯆꯥ ꯇꯨꯀꯠꯆꯗ꯭ꯔꯥ? ꯀꯩꯀꯩꯒ ꯍꯥꯏꯔꯛꯇꯣꯏꯒ ꯅꯤꯡꯉꯨꯔꯦ꯫ ꯑꯦ ꯃꯔꯨ ꯑꯣꯏꯕ ꯋꯥꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ꯫ ꯍꯣꯏꯁꯦ ꯑꯗꯣ ꯐꯖꯅ ꯂꯩꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯅꯥ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ꯫ ꯂꯩꯅꯥ ꯑꯃꯗꯤ ꯈꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯅꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯈꯣꯏꯕꯤꯅ ꯏꯆꯥꯁꯦ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯗꯤ ꯃꯆꯤꯟꯁꯦ ꯑꯩ ꯌꯥꯝ ꯃꯥꯜꯂꯤꯅꯤ꯫ ꯃꯃꯤꯠꯁꯤꯅ ꯑꯩ ꯃꯥꯟꯗ꯭ꯔꯣ ꯏꯆꯦ? ꯃꯥꯜꯂꯦ꯫ ꯑꯗꯣ ꯈꯗꯥꯡ ꯇꯥꯔꯛꯄꯁꯤꯗꯤ ꯏꯀꯨꯕꯣꯛ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ? ꯑꯗꯨꯒ ꯃꯁꯝ ꯐꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯂꯧꯔꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯇꯩꯅ ꯃꯥ ꯃꯥꯟꯕ ꯖꯒꯥ ꯌꯥꯎꯋꯦ ꯍꯥꯏꯗꯦꯅ ꯁꯥꯎꯔꯛꯇꯣꯏꯅꯤ ꯇꯥꯔꯗꯤ꯫ ꯅꯣꯏ ꯅꯇꯩ ꯃꯥꯟꯕꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯈꯣꯡꯕꯤꯁꯦ ꯄꯨꯔꯥ ꯅꯣꯏ ꯅꯇꯩꯅꯤ꯫ ꯂꯩꯅꯥ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯥꯜꯂꯦ ꯌꯥꯝꯅ꯫ ꯏꯇꯩꯒꯤ ꯈꯣꯡꯕꯤꯗꯣ ꯊꯥꯏꯅ ꯄꯥꯕꯅ ꯆꯩꯕꯅ ꯇꯣꯏꯅ ꯄꯟꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯅꯣꯡꯃ ꯇꯨꯃꯤꯟꯅ ꯌꯦꯡꯍꯧꯕꯅꯦꯕ꯫ ꯃꯇꯨꯡ ꯇꯥꯔꯒ ꯈꯨꯖꯤꯟ ꯃꯃꯥꯏꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯒ ꯑꯩ ꯃꯤꯠꯇꯕꯨ ꯁꯪꯁꯪ ꯎꯔꯛꯏꯗ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥꯡꯅꯩꯁꯦ ꯃꯥꯅ ꯇꯥꯔꯗꯤ ꯁꯥꯎꯕꯗ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯗꯣꯏꯅꯤ꯫ ꯃꯥꯒꯤ ꯃꯁꯛꯀꯗꯣ ꯊꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯖꯗꯕꯅꯤ꯫ ꯃꯥ ꯃꯉꯥꯏꯔꯦ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ꯫ ꯑꯁ ꯅꯍꯥꯟꯋꯥꯏꯗꯤ ꯏꯆꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒ ꯏꯇꯩꯒ ꯈꯠꯅꯕꯁꯤ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯐꯔꯦ꯫ ꯄꯨꯔꯥ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤꯗꯧꯅꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯅꯠꯇꯦ ꯃꯅꯥꯎꯄꯤ ꯑꯩꯉꯣꯟꯗꯕꯨ ꯀꯨꯞꯁꯦꯅ ꯁꯦꯟꯅꯩꯌꯦꯃꯤ꯫ ꯃꯁꯥꯒꯤ ꯈꯔ ꯀꯥꯔꯟ ꯇꯥꯖꯕꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ꯫ ꯑꯇꯩ ꯂꯥꯏꯔꯤ ꯏꯆꯦ ꯏꯇꯩꯁꯨ ꯅꯨꯄꯤ ꯌꯥꯝ ꯈꯟꯕꯅꯤ꯫ ꯃꯁꯛ ꯇꯞꯇꯥꯏ ꯐꯖꯔꯁꯨ ꯃꯥꯒꯤ ꯃꯃꯤꯠꯁꯤꯗꯗꯤ ꯀꯩꯁꯨ ꯆꯟꯅꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯒ ꯏꯆꯦꯒ ꯀꯃꯥꯏꯅ ꯈꯪꯅꯔꯒ ꯆꯦꯜꯂꯛꯏꯅꯣꯕ? ꯈꯣꯏꯕꯤ ꯅꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯗꯨꯅ ꯆꯦꯜꯂꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯒ ꯅꯣꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯜꯂꯨꯔꯒ ꯑꯩ ꯏꯇꯣꯝꯇ ꯅꯣꯛꯄꯗ ꯃꯇꯝꯗꯨꯗꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯉꯗꯤ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯕ ꯇꯟꯖꯥꯗꯨꯅꯤꯗꯣ꯫ ꯐꯪꯂꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯒ ꯂꯩꯔꯤꯀꯥꯟꯗꯨꯗ ꯅꯣꯏ ꯅꯇꯩꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯍꯦꯛꯇ ꯅꯥꯃꯩꯗꯣ ꯄꯥꯏꯔꯒ ꯏꯟꯅꯔꯛꯂꯤꯕꯅꯤꯗꯣ꯫ ꯊꯦꯡꯅꯧ ꯍꯥꯏꯗꯨꯅꯕꯨ ꯇꯝꯂꯝꯅꯗꯤ ꯎꯄꯥꯏ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯊꯦꯡꯅꯗꯣꯏꯅꯤ꯫ ꯑꯗꯣ ꯏꯆꯦꯁꯦ ꯌꯥꯝ ꯆꯝꯃꯦ꯫ ꯏꯆꯦꯁꯦ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏ꯫ ꯍꯣ ꯑꯩꯁꯨꯅꯤ ꯅꯪꯕꯨ ꯏꯅꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯑꯁꯨꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤꯀꯣ꯫ ꯑꯩꯗꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯕꯛꯁꯦꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯛꯑꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ꯫ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅꯤꯡꯕ꯫ ꯑꯁꯣꯏ ꯑꯔꯥꯟ ꯁꯦꯝꯗꯣꯛꯅꯔꯒ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯂꯩꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯆꯍꯤ 2 ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯤ ꯁꯥꯅꯧꯅ꯫
ꯑꯩꯅ ꯑꯍꯜ ꯀꯥꯜꯂꯒ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯣꯏ ꯌꯥꯔꯣꯏꯅ ꯍꯟꯖꯤꯟ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥꯗꯩ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅ ꯍꯜꯂꯦꯕꯁꯦ ꯊꯛ ꯈꯥꯁꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯄꯨꯡꯀꯥꯏ ꯍꯦꯛ ꯀꯥꯏꯍꯜꯂꯦꯕ ꯑꯋꯣꯏꯕ ꯕꯤꯕꯥꯅ ꯑꯁ ꯇꯜꯂꯤꯕ ꯇꯥꯆꯧ ꯅꯪꯁꯦ ꯅꯆꯥ ꯂꯩꯔ ꯐꯥꯎ ꯑꯗꯨꯝ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏ ꯇꯧꯋꯤꯕꯣ ꯍꯦ ꯀꯩꯒꯤ ꯅꯤꯡꯉꯥꯏꯅꯣꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯣ ꯀꯩ ꯂꯥꯟꯒꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯣ ꯆꯨꯝꯃꯦ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤ ꯆꯨꯝꯃꯤꯉꯩꯁꯤꯗ ꯑꯩ ꯆꯠꯍꯧꯔꯒꯦ ꯑꯁꯨꯝꯅ ꯃꯋꯥ ꯄꯦꯠꯄ ꯅꯨꯄꯥꯗꯨ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯆꯥ ꯃꯁꯨ ꯌꯥꯎꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ